Arambai News Guwahati da Maithilongi Pau Tabidibasingbu Ihan Hanbumuktada Chingangbam Suzitrani Kurumjari. Huzingasigi Samlapa Mariba Pau Sing Lubirase. Asamda foreigner Kandokpagi Matang da Chayet Naba Lady Basi Taishin Naba Supreme Court na Honorakli. San Milit Mahasangana foreigner Kandokpagi base year 1951 habadi Englising amaga chamapan Yankai Mathoina Oipam Thoi Haina Pikalakiba petition gi hearing Chathaba Hokibaga Loidana Judge Mangagi Constitution Bench ama same crack. Mathangi hearing Lakliba September Kuntareta Amuk Tauragani. Asumna foreigner Khandokpagi base year Karigumba 1951 Inglisingamaga Chamapan Yankaima Thoina Oikiba Tarabade NRC gi base year su Inglisingamaga Chamapan Yankaima Thoida Ohenabagi Wakat Lakadori Panbayai NRC gi Matang da su 1951 Inglisingamaga Chamapan Yankaima Thoina base year Oigadabani Habagi Wakat Kaya 1971 Inglisingamaga Chamapan Humbudrama Thoida Lepna Kibagi Mamangdagi Lairaklabane. Assam da no regional political party ama same kre Anjalik Gana Parishad amadi Assam Sangha Manskauba Rajanti Dol Aniasi Punsilaga Jatiya Dal Assam officially same le haina Assamgi MP Ajit Kumar Bhuyana ngasi lauthokre. Assam da regionalism haiba ama lairaktre regionalism asi ngasidi compromise tongnare hainasu mahakna phongdokhi. Ngarang Nagaugi Civil Hospital dagi mangkiba chahi ahumgi angang mathak Assamgi Samaguri dagi phangbangamkre chenaba miyoi anisu Nagau police na phakrabane Nagalamarom angang asigi mama maina chakpadagi hospital da laikanaba ngamdana laikidaba dugi masak mamingsu khangbangamkre Laikitrabi nupi asigi chahi tara khakta suribi machanupi gi chinkhumdagi imung asi Dekia Juli da rail line manakta yumacha ama saraga laibani hairi Jamini. Adubu nupiasi matau karamna Nagau hospital da kanana purakibano amadi matau karamna mai chakibano haibadugi paukhumsu machanupi asida amata laitri. Mamang chahida thokiba Nimatighatta hi lupagi tragedy adumak ngasisu thoklamgadabadagi kanbangam hokre. Ferry manungda ising phut ama changlakpadagi masida tonglakhiba pikliba angang amadi nupi yauna passenger marphu kapna launakhi. Ising asi toilet tagi changlakpani su hairi adubu laibak phabadagi atopa ferry amana laktuna Kamlabari da asoyangam thokhandana passenger sing asibu kanduna purthorokpa ngamkhi. Panbayai ferry asida passenger sing khaktanatana gari na chingba atei arumba potlam kaya amasu yauribane. Guwahati ki basistada laiba Izuzu amadi Benelli showroom da yamnamak sathina mai chakpadagi lupa crore mari dasmik manga hengadaba car bike amadi lanthum kaya maina tumna chakre fire tender nipana mai muthatpa ngamkhi mai chakpagi maram hojik phawbadi chapchaba khangba ngamdri adubu electric short circuit na maram oiduna mai asi haurakpa oirambai yai kanna chingnare Manipur ki Khwairamban Kaithal Phambi Ima Singhi Pot Hura Lambani Haiba Miyoi Ani Kanglei Economy Development Organization ki Thomi Singna Pharaga ngasi City Police ta sinakre amadi Kaithal asigi akoibada laiba drug chaba sing phagatlaga rehabilitation center sing da thambina ba lengakna sinbiyu haina Khwairamban nupi Kaithal sinpham amadi saktam kanba lupki president KH Santina Paumi Singda phongdorakhi Jiribamgi MLA Muhammad Asabuddin na Jiribamgi Amatangairaba District Hospital Chatuna Yengsinkre. Asuk Chauraba District Hospital asi Dr. Mari Khaktana Ran Tauramduna Lairamba Thingnakhi. Dr. Mari Amasu Chatkre Hairi. Hospital asidi Jatibna Maki oina Laying Pamoiriba Mapam Amani Jiribam asisu Manipur ki Saruk Amani. Jiribam Chaukhatana Manipur Chaukhat Payaroi Haina MLA asina Phongdorakhi. Hospital asida nurse ahumari khaktang lairiba si nungaite Jiribamda police department natana ataidi department amatada suklai leningde hainasu mahakna pendaba phongdokhi X-ray laboratory amadi atay maroiba department sing mathau toromdaba sisu yamnamak laibak thibani ICU room amadi emergency kada oxygen supply gi khudong chaba lairabasu mathau tawdana lairiba sisu karigino haina MLA sina angakpa pendaba kaya phongdorakhi
कांग्रेस के निमित चामग यांखैनी चुपना स्टेट तरानिथोई फाउदना किलोमीटर 5,900 सांगना चटकदबा भारत जोड़ो यात्रा ngasi तमिलनाडु की कन्याकुमारी दगी हौख्रे खोंगचर असि खाइदोकनबा अमदी तुकचनबगी मायोक्ता चटपा खोंगचटनी हाइरि पनबयाबदी ngasi की खोंगचर असिदा मणिपुर की हानिगी सीएम ओक्रमी बोबी प्रदेश प्रेसिडेंट के मेघचंद्र अमदी CWC की मेंबर गायखमना चिंगसु सरुक याखी अदुबो मरग असिदा आसाम की सीएम हिमंत बिस्वा शर्मना खोंगचर असि फागिनी हायरदुना मसी वाहन थोक लेतब खोंगचटनी इंग्लिश अमगा चमापन निफु तरेता इंडिया अनि थोकना खाइदोखी मधुसु कांग्रेस न थोहन खिबने मरमदुना राहुल गांधी ना खोंगचट असिदे पाकिस्तान दा चटकदबनी हायरखरे मरग असिदा बीजेपी नसु खोंगचट असि राहुल गांधी हिंहन्नबगिदमक महाकपु अमुखना रीलॉन्च तौबनी हायरखले मसिदी परिवार जोड़ो यात्रानी भारत जोड़ो नत्ते असिदा सुनतना खनानिंगाई अमना खोंगचट असिदा यामनमक ngakningai oina रॉबर्ट बड्रासु सरुक याखिबा सिने तसेंगनदी हौजिक फाउबदा पांगथोकिबा मिखल 95 राहुल गांधी की लीडरशिप मखादा कांग्रेसना मिखल 58 माइथिबा नंखिबने बॉलीवुड एक्टर रणबीर कपूर अमदी आलिया भट्ट उज्जैन लैबा महाकाल मंदिर लाई खुरुंबा लाकपदा चंगहनखिद्रे इंग्लिसिंग अनि 13 संसागी मतांगदा रणबीर कपूरना ngang वंगांग अमगी मथक्ता बजरंग दलना चंगहनखिदबने पनबयाई मदमदुदा रणबीरना आई एम अ बीफ गाय हाइना ngang महाक संसाबु यामना पामजबा मियोय अमनी माकी इमुंग पेशवारदगी हौरकपा मरमना मतन पाया अमदी बीफ यामनमक पामी हाइखिबने वंगांग अदुना मरम ओइरगा ngasi बजरंग दल अमदी अतै हिंदू लुपसिंगना संसा चाबसिंग मंदिर चंगबा यारोय हाइना अथिंगबा थमखिबने टाटा सन्स की हानिगी चेयरमैन साइरस मिस्ट्री ना सील बेल्ट फाहौदबदगी कार एक्सीडेंट हंदकता लेखिदबगी थौदोक अदुगी मतुंग पैसेंजर सिंह तंगाई फदना सील बेल्ट फाननबा यूनियन मिनिस्टर नितिन गडकरीना हाइख्रे ऑर्डर से ngakतब पैसेंजर सिंह फाइन थिबा तागनी हाइनसु मिनिस्टर सिना मखाताना फोंदोखी ग्लोबल वार्मिंग थोखलिबा से मरोइना अचौबा कॉर्पोरेट सिंगने अचौबा कंपनी 2,000 की मथक्ता स्टडी अमा चथरुबा मतमदा अचौबा कॉर्पोरेट सिंग असिना मरोइना ग्लोबल वार्मिंग थोखनबगी मरम ओइरमखि हेना मरा लैरिबसी अचौबा कॉर्पोरेट सिंगनिसु हाइरि असुमना पेरिस क्लाइमेट मीट लेपनखिबा फिरेप लेबाक सिंगना ngakतुना थंबा ngamdre हाइना G7 ना पेंदना फोंदोरखले पाकिस्तान दा हानगी प्राइम मिनिस्टर इमरान खान अमदी आर्मी की मरकता उंखतनबा अमा थोरकले पाकिस्तान आर्मी ना इमरान खान की इज्जत मांगनिंगाई ओइबा वंगांग कया ngangbagi मथक्ता पेंदबा फोंदोरखरे अदुबो इमरान खान नदी आर्मी की मथक्ता हुंदुना ngangiba amata leite हायदुना महाकना ngangibasinga adudi आर्मी की फनबगी दमक्तनी हायरकले पाकिस्तान लेंगाकना महाक अमदी आर्मी की मरकता नुंगसिनदनबगी सिल्ली हाइनसो इमरान खाना मराल क्या सिरकले इसिंग इचाउना ngasisu पाकिस्तान दा अमांगता थोखनबा लेप लेट्रे इचाउना मरम ओइदुना सिंध प्रोविंस दा डायरिया अमदी मलेरिया की केस कया पाकसन्ना संदोरकले WHO की वफमतुंगिना पाकिस्तान दा मियोय मिलियन 3.3 दा तंगाइफदना मतेंग पीदबा यारोय इसिंग इचाउ असिदा मियोय 1,492 लेखिद्रे अदुगा मेडिकल फैसिलिटी 1,200 ना इसिंग मनुंगदा चंख्रेसु हाइरे UN ना श्रीलंका दा वार क्राइम की मथक्ता थी हुंबा चथनबा हाइरखरे श्रीलंका ना इम्प्यूनिटी लोइशनबसु होटनगदबनी अमदी लेबाग असिना मायोकनरिबा इकोनॉमी क्राइसिस असिदा चेनबसिंगी मथक्ता चेराक पीननबसु हाइरखरे अदुबो कोलंबो नदे UN की वफमसे लेबाग असिगी सॉवरेंटी दा खुद थिंजिलकपा ओइना लौरे सोमालिया दा तमथिरबा चाकतांगबगी थोकपा याना लेरखले सोमालियन बिलियन कुनिथोई हेनबना चाबा फंगदबगी अवाबा मायोक नरकपा यारी अदुगा मिजलगी केसु 13,000 हेना फंखी मसिगी मनुंगदा चादा हुंबुद्रानी पांदी अंगांग सिंगने अंगांग चट्रेट का कुंट्रा हेना सोमालिया न्यूट्रिशन सेंटर सिंगदा लेखिट्रे
Indian origin barrister Suila Braverman Home Secretary oina UK cabinet ta pusinkre. Prime Minister Liz Truss na makpu Home Secretary oina hapkibani. Jahi nipunithoi surabi ruling Conservative Party gi nupi asina Boris Johnson na luchingba mamangi lengak adugi matamda Attorney General su oiramkibani. Hindu Tamil Mama Uma amadi apokpa Christy Fernandez ki machanupi Braverman Buddhist ne. Parliament ta mahakna out of office Dhammapadagi Buddhist text matungina wasak lawki. Panbayay hanagi Prime Minister Boris Johnson gi mahut sinanabagi chongthorakhibasingi manungda Suila Braverman masamaksu ama oiribani. Aroibada ngasigi tentak pamaroiba pau khara. Boroland Administrative Staff College Assam gi CM Himanta Biswa Sarma nangrang hangdokre masida Assam gi officer singsu training pigani hairi. Guwahati da base oiba filmmaker amagi The Horse from Heaven Oscar da changbagi selection phangkre. Nagaland da mapungoina khundari ba Sema Phurupki All Assam Sema Naga Council na makogi culture amadi loan ngakpi senbinabagi haizaraduna Assam gi CM Himanta Biswa Sarma da wakache amangasi pisinkre. Sema Naga singasi mathaga Assam gi Margherita gi makhada leiba Tirap tribal belt ta taba singne. Huran Basingna Dribugarda Laiba ATM Singdagi Lupa Lak Nipumanga Lutokre. IIT Guwahati na Joint Admission Test for Masters JAM Inglisingni Kulhumdoi Mathang Chahi Habadi Inglisingni Kulhumdoi gi February Tarani Thoida Pangtok Lagani. September 3 tagi online application process Hibasina October Trama Thoi Fauba Chathagani su Haire. Assam amadi Arunachal ngamkhai paring da leiba misamari da khusukhulai thanna yauba trunk ama lebak manungda phumduna leirambadagi phangkre. Pistol, grenade, magazine amadi kg kayagi pokhainabagi machak sing su yaramkhi. Khulai sing asi NDFB na thanamba oiramgani kanna chingnari. Wangjing lamding kaithel da kaithel phamlibi ima singi mapan thokpham amadi khongham phamatik chana thambigadabani haina ngasi kaithel asida popham phamlibi imai ben mayamna sintha leptuna wakatmi phamkhre. Covid na maram oiduna chahi ani leptuna leirabagi matung Mizoram Premier League ki mapan suba edition hayeng September 9 dagi hauragani. Handak chahi gi league asida state asigi best football team 9 compete taunakadori. Mamang chahi Inglisingani kunmathoi February da thokiba army ku adugi matungda Mizoram da hojik phawda changjafam logduna leiriba Myanmar macha punna mioi lising kuntraga chamri supna ama sukre. Center na Nation ke Nikki Group ka tongnakiba ceasefire agreement chahi amaga sangdokhankre. Mizoram na yumda sungba grape wine yonbada athingba thamlamba adu logthokre. World Bank team na Tripura da lariba travel development roadmap study tauragane. Tripura lengak na awangnong poki Anisuba Regional Institute of Medical Sciences RIMS Agartala da lingkhat pinaba lupa crolising anigi proposal ama pikhalakre. Ministry dagi green signal phanglaba matung central expert team ama yamna thunamak state asida laklagani hairi. Panbayai awangnong pokta ihan hanba RIMS asi Manipur da lairibani. Mumbai gi SV Rotagi hau khibat ningthau kaba numit sale oina lupa crore ani dasmik nipan sinoga loina na ATM cash refilling van gi driver chain kre. Uday Singh Koba Mara lerba miyo yasi tha anigi mamangda company asida changlakhibani haire. Awang nungpokta COVID kamari lina na siba migi masing khwaidigi wangba state Assam na oire. Shiv Senagi MP Sanjay Rawat na Mumbai gi special court ta bail pibinaba application pisinkre. Karnataka gi Food and Civil Supply Minister Umesh Kathi ngarang numidang thamoi gi laina na maram oiduna laikhidre. Maharashtra da numidang gi chaklen da biryani thongdabagi wahodagi nupa mana mahaki loinabibo hatkre. Buwari da maming leraba Delhi da leiba Rajpat ki ming onkre Kartavya Pat kauragane. Aapki MP Sanjay Singh na Delhi Lieutenant Governor gi defamation notice Paumi Singh gi mamang maktada segai kre. National Medical Commission na Ukraine dagi halakpa sing foreign university sing da makha
tamthanabagi ayaba pikre. EDna National Stock Exchange ki Managing Director amadi CEO oiramba Ravi Narayan money laundering case ki maridagi phajinkre. National Stock Exchange ki employee singi illegal phone tapping tawi habagi maralsta makpu phakibani. Himachal Pradesh na angang yokpa mama singi oina tha taruki maternal leave piragani lauthokre. CVI na West Bengal gi Law Minister Malaya Khataki Kolkata amadi Asansol da laiba yum kayada red tawkre. China da khwaidigi saba August tha mayoknakre. Samanbana maram oiraga nampuda power cut tawba taki. Global warming na maram oiduna Doomsday Glacier mangkiba yabagi akiba chawna lairakli. Hariba Glacier asi Florida muk chawribani. Malimgi ahanba zero emission ferry France ta puthokre. Nauna hangdokhiba zero particle ferry asina marine life amatada amangata thokhande haire. Taiwan na live fire drill chathakre. Drill asida Apache helicopter amadi tank na chingba sinakhe. Chinese fighter jet ahum ranglibak pokpa numit Taiwan Strait ta paishilakhe. Bangladesh na ilisa nga ton lising aniga chamri yankai Tripura da export tawrakre. India amadi Japan gi marakta 2+2 ministerial dialogue Tokyo da hayeng phamlagani. Super typhoon Hinam Norna South Korea da paksana amangata kya thokalamkre miyoi lising kaya yum thadoktuna chenabataki. US President Joe Biden na Indian American attorney Arun Subramaniam bu New York da US District Judge oina khankre. New York Southern District ki oina United States District Court ta ahanba South Asian Judge Arun Subramaniam na oiragane. Amadi India amadi UK na lebak kuntaru ki oina counter ransomware exercise habadi cyber security exercise tawkre. Ngasi gina dia Arambai News Guwahati da maithilon gi pau sandok chaba matang se loisinjabaga loinana tabiriba singbu amka so hanna khurumjari.